Kukisingi Lifeline Oiba Lambi Semba Ministry na Yakhre, Thabakta Onthoknaba Manipur Leingakta Khanghallakhre, Kukisingna Kangpokpi Chatharamba Economic Blockade Khudaktagi Handokhre, Foothills Naga Coordination Committee FNCC ga ngarang wari sanabada Manipur gi Home Commissioner N Ashokumar na German Road natraga Tiger Road na chingba sembagi ayaba Leingakna pikhiba leite haina thajaba pibadage lambi aduda Chatharamba ban Handokhre matungda lambi adu semgadabani haina Ministry na Manipur Leingakta irakpa cherol ama social media da viral oirakle. Ministry of Development of Northeastern Region donor na di Manipur gi chingi sarukta lambi semanabagi matangda Manipur Leingakta tharakiba cherol adu August 3 ne. Donor Ministry gi Joint Director Pauksianmung Tanglutna Manipur Leingakki Chief Secretary da Oiba cherol ama tharaktuna Kuki Manipur gi apambagi matungin chingi area da faunaba yaba lambi ama semanabagi matangda Khanghallakhre ne August amada Kuki Manipur na India gi President Draupadi Murmu da memorandum ama pisinduna Manipur gi chingi area singda akhanaba faunaba yaba lambi sembinaba taksankhe kumjali singani kulumdoi gi me ahumdagi hauna Manipur da kangluk ki hana sunaba thodok sing leptana thorokhiba maramna Kuki furup gi miyoi sing chathok chasin tawbada chawna khudong chadaba mayoknaba maramna Chingi area da akhanana faunaba yaba lambi ama sengbatpagi tangai fadaba lai hainasu Kuki Manipur na India gi President da taksankhe Ministry na tharakliba cherol aduda Tiger Road natraga German Road na chingbagi maming di pande adubu Kukisingi Lifeline ni hairiba lambi asidi nagasing na palliba German Road Tiger Road haibasinatana laite masimagna state government ka central government ka gi marakta pau phaunadaba manba phibam ama semgatle natraga na nagasing gi asauba phathanaba lambi sembagi ayaba piroi haibana chingba phongdokpra haibase haujiksu wahang ama oirakle amaromda nagasing na namna khundaba mafamda German Road Tiger Road haina mingthonba lambi semjilakba amasung suspension of operation da lariba Kuki militant singge designated camp sajilakpagi mayokta FNCC na Kukising changhandanabagi matangda kaukhiba banga mari lainana ngarang Manipur gi Home Commissioner ga wari sanakhibada state Leingakna sigumba makhalgi lambi sembagi ayaba pikhiba leite haina phongdokpa laikhrabane karigumba logi wangmada sigumba makhalgi lambi semlamba tarabade mathau taba action laukhatkani haina nakalani na yanaba purakhe Su agreement amasung designated camp gi matangda nagasing gi pungning da fauriba nungnangba pumnamak koganaba state Leingakna thuba matamda center ga tanaduna matik chaba thaurang laukhalagani hainasu nakalani na yanaba purakhe chingmai kokthokuna popi pambi thajilakpagi matangda state Leingakna war on drug laukthokuna popi thabagi thabakta chenariba miyoising narcotics drug and psychotropic substance eki matangda matik chaba action laukhatuna lakle State Police amadi Central Agency singna mafam kayada popi pambi sing paktang na mangan takan bagi thaurang laukhatuna lakhe matung tarakpadasu karamba mafamda popi pambi tharambagi haibadu kumna yangsilaga mangan takan bagi thaurang laukhatkani haina nakalani na yanaba purakhibane marak asida working committee Kuki CSO na National Highway 2 da kauramba economic blockade Khudaktagi Handokhre hiram asagi matangda committee na thadorokpa cherol ama na hai Kuki zo phurup ki miyoi singna thengnariba khudong chadaba singi matangda Manipur gi governor na akhanaba midyang changlaktuna Kangpokpi dagi Churasanpur faubada numit kunni hena thamlakhiba thingba lauthokhankhibagi damak tawbimal khangba utle United Naga Council na su miyoi bagi minungsida yumpham oiraga lambi hangdokna bohona bada laukhiba thodang thaganingai ne adumoi namak Kuki zo phurup ki lifeline da kanagumba organization amatana matung tarakpada thingba pina bohona roidaba ne hiram asagi matangda Kuki zo phurup ki miyoi singna Matam pumnamakta lambi paring asida yadapan pirakpada mayok nanaba sem saduna lai hainasu cherol asina phongdorokle